touchdown. Touchdown, Mumbai, baby. New place, new city, I'm fly, baby. I'm in India, baby, come ride with me. You know I ride with you, that's what you sides of me. Sitting in a bar with a Bollywood star, smoking a cigar. She listen to my songs, so she loving the guitar. Ain't waking up to no alarm. Girl from Delhi, she been loving my charm. I'm like, baby, what's the plan? On the beach in this wavy feel the sand. Hopping in a rickshaw and hopping in a cab. On a date with your girl, I said put it on my tab. Guys, mafam sini Go Aviator Academy Aviation Tamfam. Shida akoina Kevin Crew ground staff akoina tamning liba manglan adu yaunabagi damakta guidelines kya ama tawbiriba mafam ni Go Aviator Academy. Mafam stage da yamna professional oiraba kyana takpi tambiri amadi guidelines kya ama tawbiri. Karigumba mayamna aviation bu tambiningba lairagadi makhoi contact details amadi moi address aina sida hapcharamage mayamna contact tawshin biu. Gaming go ge sister Surjalata ko eh. Surjalata. Surjalata kai dena? Wangoi lagi. Wangoi je kadom layo dena. Khang de ba? Mai lambida. Oh, khang. Lapdi ne de ba. Nang gari tong do je lape de de. Hold up. Wait a minute. Ai nai di. Nang na luhong mage gari tong lape de lape ba khoi da. Life changes, it ain't stopping me. Things change, it ain't hard to see. Mintam tanga. Surjalata. Instagram pai ba. Pai dia. Social media am pai dia. Yam pai social media pai dia ba. Ai jo suma nupi pa me. Oh, thank you. Gaming apa? PC Kai dena? Semai deh. Semai lagi. Ado sum kenom hang ya ba. Nang ibu khot pa je pam ra. Haidi sayeng gumba ibu khot pa je anum pam ja ba. Haiti ya. Ado haibe ya ba ki chang sam di lai haining ba. Ha haining ya. Nang gai ga nung sinar ga di nang sayeng ami haining. Thaja dra nung sinar yeng sira. Asing may nung sinara di sayeng am bi haibe ne ba. Ado ha. Hai kaya no? Hai rồi bạn. Hay rồi à? Nung sinara ga am tang yeng sina. Chào này. Ôi trời, pagi daw nito. Instagram pa bro. Ha. Kamay hangga. Kirti? Iyeng bam hay mayeng bam. Iyeng bam. Okay. Kirti iyeng bam. Okay, thank you. Renuka. Ado som kita betul bro. Kai dena Renuka je. Ha? Kompat lagi. Ado sam na sum question na hangge lan ni kan ni ko. Weight check kya hum ka lagi. 65 đâu nào. Yam luman ge de heng ko na nang narak pa thang am rồi. Pagi sum taw ne. 65 bai si ka lum ba ni chai thang am ni ko. Cha. Cái tang ge. Ha. Itu video na me ba. So ai chana ya ba. Ai không thì 좀 chana ya bro. Ha. Gaming đâu ge. Xong lòng. Cái nó tôi còn Mama ra, ama jo mama. Ma so mi chana pi ga wai chana ge ya ba. nó mà nó cái đồ tôi sao. Ado gaming đâu ge. Gina. Jina, kai de no. Bố Pasang man na ge. cô lên lại. Ado nang mak sai pe lo tok pa ya ga. Nó thua bên. Đi cái gì? Oh, ya mi kai thigan no mi ro na. Ado i kai thigal li ka mai ni sina de na. Ya, đấy. Instagram pa ba. Quay đi. Oh, ai di social media am pa de. Oh, ai di pa de ni di am pa. Pa no ko. Sweetie. Sweetie do question nama sum hang ge.
ꯏꯔꯥꯏ ꯂꯥꯏꯕ ꯀꯣꯏꯁꯟ ꯈꯪꯉꯦ ꯑꯩꯈꯣꯏꯅ ꯅꯨꯄꯥꯅꯀꯣ ꯅꯨꯄꯤꯁꯦ ꯌꯦꯡꯕ ꯃꯇꯝꯗꯀꯣ ꯍꯥꯏꯗꯤ ꯃꯁꯛꯀ ꯐꯤꯒꯔꯒꯗ ꯌꯦꯡꯉꯦꯕꯀꯣ ꯍꯥꯟꯅ ꯑꯗꯣ ꯑꯍꯥꯟꯕꯅꯤꯀꯣ ꯍꯥꯏꯁꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯣꯏꯒꯤ ꯕꯤꯍꯦꯕꯤꯌꯔ ꯑꯃ ꯂꯣꯏ ꯌꯦꯡꯉꯛꯄꯅꯦꯕ ꯑꯗꯣ ꯑꯍꯥꯟꯕ ꯑꯩꯈꯣꯏ ꯌꯦꯡꯉꯤꯁꯤꯗꯤ ꯃꯁꯛꯀꯀꯣ ꯃꯁꯛꯀ ꯃꯥꯒꯤ ꯐꯤꯒꯔꯒ ꯌꯦꯡꯉꯦꯕ ꯑꯗꯣ ꯅꯣꯏꯅ ꯅꯨꯄꯥꯗꯤ ꯌꯦꯡꯕ ꯃꯇꯝꯗꯗꯤꯀꯣ ꯀꯩꯗ ꯍꯥꯟꯅ ꯌꯦꯡꯉꯦ ꯑꯗꯨꯗꯤ ꯅꯨꯄꯤ ꯃꯈꯥ ꯄꯣꯜꯂꯦ ꯄꯣꯟꯗꯤ ꯄꯣꯜꯂꯦꯀꯣ ꯑꯗꯨꯕꯨ ꯅꯨꯄꯤꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯅꯨꯄꯥ ꯃꯈꯥ ꯄꯣꯜꯂꯦꯕ ꯑꯗꯣ ꯑꯅꯝꯕꯅꯗꯤ ꯃꯁꯛꯀ ꯐꯤꯒꯔꯒꯗ ꯍꯥꯟꯅ ꯂꯣꯏꯅ ꯌꯦꯡꯉꯦꯕꯀꯣ ꯑꯍꯥꯟꯕꯁꯦ ꯐꯖꯩꯌꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯅ ꯑꯗꯣ ꯅꯣꯏꯅ ꯈ꯭ꯋꯥꯏ ꯑꯍꯥꯟꯕ ꯍꯥꯏꯗꯤ ꯎꯕ ꯃꯇꯝꯗ ꯑꯦꯇ꯭ꯔꯦꯛꯁꯟ ꯄꯤꯕꯁꯦ ꯀꯔꯤꯗ ꯄꯤ ꯑꯩꯈꯣꯏꯁꯨ ꯃꯤ ꯋꯥꯡ ꯆꯥꯎꯕ ꯑꯗꯒꯤ ꯈꯪꯗꯦ ꯑꯇꯩꯗꯤ ꯑꯗꯨꯒ ꯍꯥꯏꯗꯤ ꯂꯩꯗꯅ ꯁꯨꯝ ꯕꯤꯂꯤ ꯊꯣꯛꯄꯒꯗꯤ ꯄꯥꯝꯗ꯭ꯔꯣ ꯀꯩꯅꯣ ꯕꯤꯂꯤ ꯊꯣꯛꯄ ꯃꯁꯜꯒ ꯃꯇꯪ ꯀꯥꯕꯗꯣ ꯑꯗꯣ ꯑꯩꯁꯨ ꯍꯟꯗꯛ ꯀꯟꯅ ꯇꯧꯔꯤꯕꯀꯣ ꯕꯤꯂꯤ ꯊꯣꯛꯅꯕ ꯀꯟꯅ ꯇꯧꯔꯤꯕ ꯑꯗꯣ ꯊꯣꯛ ꯇꯥꯔꯗꯤ ꯑꯩ ꯄꯥꯝꯒꯗ꯭ꯔꯥ ꯄꯥꯝꯃꯣꯏꯀꯣ ꯉꯁꯤꯒꯤꯗꯤ ꯒꯨꯗ ꯅꯥꯏꯠ ꯇꯥꯃꯣ ꯀꯩꯅꯣꯝ ꯇꯪꯉꯤ ꯌꯥꯒꯗ꯭ꯔꯥ ꯁꯅꯥ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕꯤ ꯌꯥꯎꯕ ꯁꯦ ꯈꯨꯗꯣꯞꯅꯦ ꯁꯦ ꯗꯥꯏꯃꯟꯒꯤꯅꯦ ꯒꯔꯜꯐ꯭ꯔꯦꯟ ꯑꯣꯏꯕ ꯌꯥꯒꯗ꯭ꯔꯕ ꯌꯥꯔꯣꯏ ꯑꯗꯣ ꯑꯩꯁꯨ ꯍꯟꯗꯛ ꯀꯟꯅ ꯇꯧꯔꯤꯕꯀꯣ ꯕꯤꯂꯤ ꯊꯣꯛꯅꯕ ꯀꯟꯅ ꯇꯧꯔꯤꯕ ꯍꯜꯂꯣ ꯒꯥꯏꯁ ꯑꯩꯈꯣꯏꯁꯦ ꯌꯨꯇꯨꯕꯔꯅꯦ ꯑꯗꯨꯕꯨ ꯌꯨꯇꯨꯕꯇꯒꯤ ꯑꯩꯈꯣꯏꯁꯦ ꯄꯩꯁꯥ ꯌꯥꯝꯅ ꯐꯪꯕꯩ ꯇꯥꯏꯞꯇ ꯃꯌꯥꯝꯅ ꯑꯩꯈꯣꯏꯗ ꯄꯥꯡꯒꯟ ꯈꯟꯕꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯆꯥꯅꯤꯡꯉꯥꯏ ꯂꯩꯔꯛꯇꯕꯗꯒꯤ ꯖꯨꯒꯥꯂꯤ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯔꯒ ꯅꯣꯡꯃꯗ ꯂꯨꯄꯥ 1,000 ꯑꯩꯈꯣꯏ ꯌꯨꯝ ꯌꯦꯟꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯑꯃ ꯀꯟꯅ ꯇꯧꯏ ꯌꯦꯡꯉꯣ ꯃꯌꯥꯝ ꯊꯕꯛꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯩꯅ ꯁꯨꯕ ꯉꯝꯒꯦ ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯂꯥꯎꯔꯦꯀꯣ ꯃꯤꯑꯣꯏ ꯑꯃꯗꯤ ꯂꯥꯎꯔꯝꯃꯣ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯩꯅ ꯊꯕꯛꯁꯦ ꯁꯨꯔꯛꯄ ꯉꯝꯕꯒꯦꯁꯦ ꯃꯌꯥꯝ ꯌꯦꯡꯖꯦꯕꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯊꯕꯛ ꯁꯨꯕꯕꯨ ꯏꯃꯥ ꯍꯣꯏꯅ ꯈꯪꯉꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯌꯦꯡꯉꯛꯇꯧ ꯂꯩꯔꯝꯅꯦ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯁꯨ ꯂꯣꯏ ꯌꯦꯡꯉꯛꯇꯧ ꯂꯩꯔꯝꯅꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯄꯩꯁꯥ ꯊꯥꯔꯛꯑꯣ ꯑꯩ ꯊꯕꯛ ꯁꯨꯔꯤ ꯃꯤꯅꯗꯤ ꯄꯩꯁꯥ ꯄꯪꯅ ꯐꯪꯕ ꯃꯥꯟꯕ ꯑꯗꯣ ꯐꯪꯗꯦꯕ ꯇꯁꯦꯡꯅꯀꯣ ꯄꯩꯁꯥ ꯄꯥꯏꯗꯗꯅꯤ ꯁꯤ ꯇꯧꯔꯤꯁꯦ ꯏꯅꯥꯛ ꯈꯨꯟꯕ ꯃꯆꯥꯅ ꯇꯧꯒꯗꯕꯅꯤ ꯌꯨꯇꯨꯕꯁꯦ ꯍꯥꯏꯗꯤ ꯄꯩꯁꯥꯁꯨ ꯈꯔ ꯄꯥꯏꯖꯔꯗꯤ ꯄꯥꯏ ꯃꯥꯜꯂꯤꯗꯅ ꯁꯆꯤꯟ ꯀꯥꯔꯣꯏꯒꯨꯝꯕꯅ ꯇꯧꯒꯗꯕ ꯌꯨꯇꯨꯕꯔꯗꯤ ꯑꯩꯈꯣꯏꯅ ꯌꯨꯇꯨꯕ ꯇꯧꯔꯒ ꯀꯥꯏꯗꯒꯤ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯇꯁꯦꯡꯅ ꯆꯥꯎꯊꯣꯛꯅꯗꯤ ꯍꯥꯏꯒꯦ ꯑꯩꯈꯣꯏ ꯏꯃꯨꯡꯗꯤ ꯄꯩꯁꯥ ꯄꯥꯏ ꯑꯩ ꯄꯥꯏꯗꯕ ꯋꯥꯅꯤ ꯑꯩꯈꯣꯏ ꯒꯥꯔꯤ ꯂꯩꯌꯦ ꯅꯪ ꯌꯨꯝꯗ ꯂꯩꯕ꯭ꯔꯣ ꯑꯃꯨꯛꯅ ꯄꯩꯁꯥ ꯄꯤꯒꯦ ꯍꯥꯏꯔꯛꯄ ꯄꯩꯁꯥ ꯂꯩꯇꯕꯅꯤ ꯄꯩꯁꯥꯗꯤ ꯂꯩꯔꯛꯇ꯭ꯔꯕ ꯑꯩꯈꯣꯏꯁꯦ ꯈꯪꯉꯕ ꯑꯃ ꯊꯕꯛ ꯁꯨꯒꯠꯂꯛꯄꯤꯗꯨꯅꯦꯕ ꯌꯦꯡꯁꯟꯁꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯋꯥꯔꯤꯁꯦ ꯃꯥꯁꯦ ꯁꯨꯅꯤꯡꯗꯕ ꯃꯤꯅꯦꯕ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯕ ꯄꯩꯁꯥꯁꯦ ꯏꯕꯥꯅꯤꯅ ꯐꯪꯉꯤꯗꯣꯏ ꯈꯟꯕꯅꯦꯕ ꯃꯥꯁꯨ ꯑꯩꯁꯦ ꯚꯤꯗꯤꯑꯣꯗꯤ ꯏꯗꯤꯠ ꯇꯧꯗꯧ ꯂꯩꯕꯅꯦ ꯑꯗꯣ ꯁꯨꯔ ꯂꯣꯏꯔꯦꯗ ꯍꯥꯏꯔ ꯄꯩꯁꯥ ꯂꯩꯔꯛꯇ꯭ꯔꯗꯤ ꯁꯨ ꯇꯥꯕ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ ꯇꯨꯏꯁꯟꯁꯦ ꯁꯤꯗ ꯂꯥꯏꯔ ꯁꯥꯔꯦ ꯃꯣꯏ ꯕꯥꯏ ꯑꯦꯀꯥꯎꯟꯗ ꯂꯨꯄꯥ ꯂꯥꯛꯑꯝꯗꯤ ꯌꯥꯎ ꯍꯧꯋꯦ ꯍꯥꯏꯕꯅꯤ ꯃꯉꯥ So please subscribe. Subscribe. No.